ꯐꯖꯕ ꯋꯥꯍꯩꯒꯤ ꯈꯣꯟꯊꯣꯛ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯃꯑꯣꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤ ꯑꯁꯤ ꯍꯣꯡꯍꯟꯕ ꯉꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯋꯥꯍꯩ ꯑꯃꯅ ꯅꯨꯡꯁꯤꯅꯕ ꯊꯥꯗꯠꯄꯁꯨ ꯉꯝꯃꯤ, ꯋꯥꯍꯩ ꯑꯃꯅ ꯇꯠꯂꯝꯕ ꯃꯔꯤ ꯑꯃꯕꯨꯁꯨ ꯂꯥꯏꯅ ꯁꯝꯖꯤꯟꯕ, ꯇꯥꯏꯁꯤꯟꯅꯍꯟꯕ ꯉꯝꯃꯤ꯫ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯋꯥ ꯍꯥꯏꯕ ꯆꯤꯟꯗꯒꯤ ꯋꯥ ꯑꯃ ꯀꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯂꯨꯏ꯫ ꯋꯥꯍꯩꯒꯤ ꯃꯒꯨꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯧ ꯂꯩ, ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯄꯨꯝꯍꯦꯟꯕꯒꯤ ꯑꯁꯥꯎꯕꯅ ꯃꯄꯩ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯊꯃꯣꯏꯅꯤ꯫ ꯊꯃꯣꯏ ꯑꯗꯨ ꯉꯁꯤꯗꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯍꯩꯅ ꯅꯣꯡꯂꯩꯃꯥꯒꯤ ꯃꯁꯛ ꯁꯛꯂꯣꯟ ꯂꯧꯔꯒ ꯊꯃꯣꯏꯒꯤ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛꯇꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯍꯣꯡꯂꯣꯏ ꯈꯜꯂꯝꯕ, ꯅꯤꯡꯂꯝꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛꯇꯨꯁꯨ ꯂꯣꯏꯅ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨꯅ ꯍꯣꯡꯍꯟꯈ꯭ꯔꯦ꯫ ꯑꯅꯧꯕ ꯋꯥꯈꯜ, ꯑꯅꯧꯕ ꯃꯁꯛ ꯃꯑꯣꯡ ꯑꯃ ꯁꯦꯝꯂꯒꯦ ꯁꯦꯝꯅꯤꯡꯂꯛꯄꯒꯤ ꯏꯊꯤꯜ ꯑꯗꯨ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯐꯥꯎꯍꯜꯂꯔꯦ꯫ ꯃꯔꯝ ꯃꯌꯥꯝꯁꯤꯅ ꯄꯨꯝꯍꯦꯟꯕ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯣꯡꯂꯒꯦ ꯍꯥꯏꯅ ꯅꯤꯡꯂꯛꯂꯦ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ, ꯋꯥꯈꯜꯅ ꯑꯍꯣꯡꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯍꯧꯖꯤꯛ ꯃꯥ ꯃꯁꯥꯅ ꯑꯗꯨꯝ ꯌꯥꯔꯒꯦ, ꯌꯥꯗꯨꯅ ꯆꯠꯆꯔꯒꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯑꯍꯤꯡ ꯁꯨꯞꯄ ꯑꯃ ꯃꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯇꯥꯎꯊꯔꯛꯂꯤꯕ ꯌꯥꯊꯪ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯀꯔꯝꯕ ꯈꯟꯅꯤ, ꯀꯔꯝꯕꯕꯨ ꯑꯣꯏꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯗ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯇꯨꯝꯊꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ, ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯋꯥꯔꯤ ꯃꯨꯟꯅ ꯁꯥꯕ ꯌꯥꯕ ꯁꯥꯔꯛꯂꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤꯗꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯌꯥꯕ ꯃꯔꯨꯞ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯄꯥꯔꯤꯅꯤ, ꯄꯥꯔꯤꯁꯤ ꯈꯛꯇꯅꯤ꯫ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯁꯤꯡꯗꯨ ꯇꯥꯔ ꯃꯇꯨꯡꯗ, ꯄꯨꯝꯍꯦꯟꯕ, ꯅꯪꯒꯤ ꯋꯥꯈꯜꯗꯅ ꯀꯔꯤ ꯈꯜꯂꯤꯕ? ꯀꯔꯝꯕ ꯃꯐꯝꯗ ꯅꯪ ꯈꯜꯂꯤꯕꯒꯦ? ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯣꯠꯇꯣ ꯑꯗꯨꯃꯁꯨ ꯍꯥꯏꯌꯨ, ꯐꯣꯡꯗꯣꯛꯎ꯫ ꯄꯥꯔꯤ, ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯈꯟꯐꯝ ꯑꯃ ꯁꯦꯡꯅ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯛ ꯀꯣꯛꯄꯨ ꯉꯥꯎꯍꯟꯕ, ꯋꯥꯈꯜ ꯆꯥꯏꯍꯟꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯑꯩ ꯄꯤꯕ ꯍꯩꯇ꯭ꯔꯦ꯫ ꯑꯩ ꯁꯦꯡꯅ ꯍꯩꯇ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ, ꯄꯥꯔꯤ, ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩ ꯀꯔꯝꯕꯗ ꯆꯠꯀꯅꯤ? ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯁꯥꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ, ꯄꯨꯝꯍꯦꯟꯕ, ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯤꯗ ꯌꯥꯔꯣ꯫ ꯃꯌꯣꯜ ꯁꯅꯥꯕꯨ ꯀꯧꯔꯨꯗꯨꯅ ꯂꯧꯁꯤꯜꯂꯨꯗꯨꯅ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗꯨ ꯄꯥꯟꯅꯕ ꯂꯩꯅꯕ ꯍꯣꯠꯅꯔꯣ꯫ ꯄꯥꯔꯤ, ꯁꯤꯅ ꯐꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥꯊꯣꯛ ꯊꯣꯛꯄ ꯇꯥꯔꯤ꯫ ꯂꯨꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯁꯨ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯄꯨꯝꯍꯦꯟꯕ, ꯅꯪꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯂꯨꯁꯤꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯕꯗꯤ ꯑꯣꯏꯔꯔꯣই, ꯑꯣꯏꯊꯣꯛꯂꯔꯣꯏ ꯁꯤꯃꯗꯤ꯫ ꯅꯪꯅ ꯄꯥꯝꯕꯩ ꯂꯤꯁꯤꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅꯁꯨ ꯅꯪꯅ ꯃꯥꯕꯨ ꯐꯪꯕ, ꯅꯪꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏ, ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯄꯨꯝꯍꯦꯟꯕ꯫ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤꯒꯤ ꯋꯥꯗꯣ ꯌꯥꯝ ꯃꯨꯟꯅ ꯇꯥꯏ, ꯑꯗꯨꯒ, ꯄꯥꯔꯤ, ꯑꯩꯒꯤ ꯂꯥꯏꯕꯛ, ꯑꯩꯒꯤ ꯃꯄꯣꯛꯁꯤꯕꯨ ꯑꯁꯨꯛ ꯊꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯩꯒꯤꯅꯣ ꯄꯥꯔꯤ? ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝꯅ ꯂꯥꯞꯅꯕ꯭ꯔꯥ? ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗꯕ꯭ꯔꯥ ꯄꯥꯔꯤ? ꯄꯨꯝꯍꯦꯟꯕ, ꯅꯪꯅ ꯍꯦꯟꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯅꯅꯤ ꯁꯤ, ꯑꯗꯨꯝ ꯇꯧꯅꯣ꯫ ꯄꯨꯝꯍꯦꯟꯕ ꯇꯨꯃꯤꯟ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯨꯔꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ, ꯐꯔꯦ, ꯑꯩ ꯌꯥꯔꯒꯦ꯫ ꯅꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ, ꯄꯥꯝꯂꯤꯕ, ꯑꯣꯏꯍꯟꯅꯤꯡꯂꯤꯕꯗꯨꯗ ꯑꯩ ꯑꯣꯏꯔꯒꯦ, ꯑꯩ ꯏꯜꯂꯒꯦ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨꯁꯨ ꯑꯗꯨꯃꯛ ꯇꯥꯕꯣꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯖꯤꯟꯈ꯭ꯔꯒꯦ, ꯑꯩ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ꯫ ꯑꯩ ꯌꯥꯔꯒꯦ꯫ ꯑꯅꯤꯁꯨꯕꯗꯨ ꯈꯟꯗꯨꯅ ꯑꯩ ꯌꯥꯔꯒꯦ꯫ ꯃꯌꯣꯜ ꯁꯅꯥꯕꯨ ꯀꯧꯕꯁꯨ ꯑꯩ ꯆꯠꯂꯒꯦ, ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯇꯝꯂꯒꯦ, ꯑꯩ ꯇꯝꯂꯒꯦ ꯄꯥꯔꯤ꯫ ꯄꯥꯔꯤꯁꯨ ꯇꯞꯅ, ꯃꯗꯨꯅ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯤ꯫ ꯄꯨꯝꯍꯦꯟꯕ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ, ꯋꯥꯈꯜ ꯇꯥꯔꯣ꯫ ꯋꯥꯔꯤꯁꯤꯒꯤ ꯄꯣꯠꯂꯣꯏꯗꯨꯁꯨ ꯏꯪꯅ ꯂꯣꯏꯁꯤꯟꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯁꯤ꯫ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯕ꯫ ꯅꯪꯒꯤ ꯑꯣꯏꯔꯣꯏꯗꯧꯕ ꯃꯪꯂꯥꯟꯁꯤꯡꯗꯨꯗꯒꯤ ꯅꯪ ꯅꯥꯊꯩꯔꯛꯂꯣ꯫ ꯅꯪꯒꯤ ꯑꯣꯏꯔꯤꯕ, ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ, ꯌꯨꯝꯕꯨ ꯅꯨꯡꯁꯤꯕ ꯇꯝꯃꯨ꯫ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ, ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯩꯒꯗꯧꯕꯅꯤ, ꯇꯝꯒꯗꯧꯕꯅꯤ, ꯁꯤ ꯈꯪꯉꯨ꯫ ꯃꯁꯤꯈꯛ ꯅꯪꯅ ꯀꯥꯎꯊꯣꯛꯀꯅꯨ꯫ ꯑꯇꯣꯞꯄꯒꯤ ꯃꯈꯨꯠꯇ ꯂꯩꯈ꯭ꯔꯕ, ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯄꯣꯠꯁꯛꯇ ꯃꯤꯇꯥꯗꯨꯅ ꯁꯨꯝ ꯂꯩꯒꯗꯧꯕ ꯅꯠꯇꯦ꯫ ꯅꯪ ꯋꯥꯈꯜ ꯑꯣꯜꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯤ, ꯄꯨꯝꯍꯦꯟꯕ, ꯃꯇꯝ ꯑꯣꯏꯔꯤ꯫ ꯐꯔꯦ ꯄꯥꯔꯤ, ꯑꯩ ꯑꯍꯣꯡꯕ ꯍꯥꯏꯕ ꯏꯄꯥꯛ ꯑꯗꯨꯗ ꯂꯨꯞꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ, ꯑꯩꯒꯤ ꯅꯤꯡꯉꯝꯗꯕ ꯊꯃꯣꯏꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ꯫ ꯑꯩ ꯍꯣꯡꯂꯒꯦ, ꯑꯩ ꯑꯣꯜꯂꯒꯦ ꯄꯥꯔꯤ꯫ ꯄꯥꯔꯤ
ꯄꯨꯝꯍꯦꯟꯕꯗ ꯅꯨꯡꯁꯤꯅ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯕꯤꯔꯛꯏ꯫ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ, ꯀꯠꯊꯣꯛꯄꯁꯨ ꯍꯩꯒꯗꯕꯅꯤ, ꯃꯤꯅꯨꯡꯁꯤꯁꯨ ꯄꯣꯛꯇꯨꯅ ꯃꯤꯅꯨꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨꯃꯁꯨ ꯑꯣꯏꯒꯗꯕꯅꯤ ꯏꯇꯥꯎ ꯍꯥꯏꯔꯒ ꯄꯨꯝꯍꯦꯟꯕꯅ ꯈꯪꯍꯧꯗꯅ ꯄꯥꯔꯤꯗ ꯀꯣꯟꯁꯤꯜꯂꯛꯂꯦ꯫ ꯄꯥꯔꯤꯁꯨ ꯑꯗꯨꯝ ꯄꯨꯝꯍꯦꯟꯕꯗ ꯀꯣꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯄꯨꯝꯍꯦꯟꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯄꯥꯔꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯑꯣꯟꯕ ꯑꯃꯗ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯃꯊꯟꯇ ꯈꯟꯊꯖꯔꯛꯄꯗ ꯃꯥꯅ ꯊꯥꯡꯂꯝꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯗꯨ ꯁꯣꯏꯔꯦ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯃꯇꯣꯝ ꯅꯠꯇꯅ ꯈꯪꯖꯔꯛꯄꯅꯤ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯇꯥꯂꯛ ꯋꯥꯏꯗꯨꯗ ꯄꯨꯝꯍꯦꯟꯕꯗꯨ ꯃꯌꯣꯜ ꯁꯅꯥꯒꯤ ꯒꯦꯠꯇꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛ ꯆꯪꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯃꯅꯨꯡꯗ ꯃꯥꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯛꯂꯤꯕꯗꯨ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯁꯨꯝ ꯐꯝꯂꯤꯉꯩ ꯃꯌꯣꯜ ꯁꯅꯥꯍꯣꯏꯒꯤ ꯒꯦꯠꯇꯨꯗꯒꯤ ꯑꯥꯁꯥꯒ ꯁꯅꯥꯍꯜꯒꯅ ꯄꯨꯟꯅ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯊꯧꯗꯣꯛꯈꯤꯕꯗꯨꯁꯨ ꯎꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯃꯥꯅ꯫ ꯄꯨꯝꯍꯦꯟꯕ ꯐꯅ ꯀꯨꯏꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯛꯏ꯫ ꯃꯍꯥꯛꯅ ꯀꯔꯝꯕ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯂꯒ ꯃꯇꯨꯡ ꯏꯜꯂꯛꯄ ꯀꯔꯝ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕ ꯈꯜꯂꯁꯨ ꯈꯟꯐꯝ ꯈꯪꯂꯛꯇꯦ꯫ ꯈꯜꯂꯕꯁꯨ ꯈꯟꯖꯃꯟ ꯃꯍꯩ ꯌꯥꯟꯗꯦ, ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯀꯔꯝ ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯒꯅꯤ? ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯆꯩꯅ, ꯑꯩꯅ ꯑꯣꯠꯈꯤꯕ ꯁꯥꯔꯩ ꯃꯌꯥꯝ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯅꯛꯁꯤꯟꯅꯤꯡꯕ ꯄꯣꯛꯂꯝꯒꯗ꯭ꯔꯥ? ꯐꯥꯎꯔꯝꯒꯗ꯭ꯔꯅꯦ ꯅꯪꯕꯣ? ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ, ꯁꯨꯛꯊꯥ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯥ, ꯃꯌꯣꯜ ꯁꯅꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯇꯝꯂꯒꯦ, ꯅꯨꯡꯁꯤꯔꯒꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗ, ꯂꯣꯏꯅꯕꯤ ꯑꯃꯗ ꯎꯠꯀꯗꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯆꯞ ꯆꯥꯅ ꯎꯠꯂꯒꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩ ꯆꯞ ꯌꯨꯡꯅ ꯈꯜꯂꯕꯅꯤ꯫ ꯁꯤꯃꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯅꯤ, ꯋꯥꯁꯛꯅꯤ, ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕꯅꯤ꯫ ꯇꯧꯁꯤꯟꯅꯕ ꯇꯥꯠꯀꯤ ꯂꯥꯡ ꯅꯠꯇꯦ꯫ ꯏꯁꯦꯡ ꯁꯦꯡꯕ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯔꯣꯜꯅꯤ, ꯃꯔꯣꯜ꯫ ꯄꯨꯝꯍꯦꯟꯕ ꯃꯁꯤ ꯂꯦꯡꯗ ꯁꯨꯝ ꯂꯩ꯫ ꯃꯇꯝ ꯈꯖꯤꯛ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯡ ꯈꯣꯡꯊꯥꯡꯗꯨ ꯃꯌꯣꯜ ꯁꯅꯥꯍꯣꯏꯒꯤ ꯒꯦꯠꯅ ꯂꯩꯔꯤ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯂꯔꯤ꯫ ꯄꯨꯝꯍꯦꯟꯕꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯒꯦꯠ ꯃꯅꯨꯡ ꯆꯪꯂꯛꯂꯕꯗ ꯌꯨꯝꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯃꯤ ꯂꯩꯕ ꯃꯥꯟꯗꯅ ꯇꯨꯃꯤꯟꯅ ꯌꯥꯝ ꯏꯪꯅ ꯂꯩꯔꯝꯃꯤ, ꯏꯆꯤꯛ ꯆꯤꯛꯅ꯫ ꯄꯨꯝꯍꯦꯟꯕ ꯑꯀꯣꯏꯕꯁꯤꯡꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯦꯁꯨ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯑꯃꯅꯤ ꯂꯩꯔꯒ ꯃꯍꯥꯛ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯀꯜꯂꯞ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯗꯨꯝ ꯇꯥꯅꯕ ꯃꯑꯣꯡꯗ, ꯃꯌꯣꯜ ꯁꯅꯥ, ꯃꯌꯣꯜ ꯁꯅꯥ, ꯃꯤ ꯂꯩꯕ꯭ꯔꯥ ꯌꯨꯝꯁꯤꯕꯣ? ꯃꯌꯣꯜ ꯁꯅꯥ꯫ ꯄꯨꯝꯍꯦꯟꯕ ꯀꯧꯏ ꯃꯌꯣꯜ ꯁꯅꯥꯕꯨ꯫ ꯃꯌꯣꯜ ꯁꯅꯥꯁꯨ ꯏꯃꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯌꯥꯝ ꯆꯤꯡꯅꯅ ꯊꯣꯔꯛꯏ꯫ ꯃꯌꯣꯜ ꯁꯅꯥ ꯄꯨꯝꯍꯦꯟꯕꯅ ꯊꯥꯖꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯃꯌꯥꯝꯁꯤꯡꯗꯣ ꯄꯨꯂꯞ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯐꯥꯖꯤꯜꯂꯒ ꯃꯍꯥꯛ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯦꯞꯄꯤ ꯄꯨꯝꯍꯦꯟꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯗꯨꯅ, ꯑꯩ ꯂꯥꯛꯏ ꯃꯌꯣꯜ ꯁꯅꯥ, ꯑꯩ ꯂꯥꯛꯏ꯫ ꯃꯌꯣꯜ ꯁꯅꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯄꯨꯝꯍꯦꯟꯕꯅ ꯍꯟꯖꯤꯟꯅ꯫ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯧꯕ ꯄꯣꯛꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯁꯤꯡꯗꯣ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯍꯟꯈ꯭ꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯪꯅ ꯉꯥꯛꯂꯣ꯫ ꯃꯌꯣꯜ ꯁꯅꯥ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯩ ꯅꯐꯝꯗ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯅꯠꯇꯕ ꯋꯥꯈꯜꯁꯤꯡꯗꯨꯅ ꯅꯐꯝꯗ ꯑꯔꯥꯟꯕ ꯊꯕꯛ, ꯑꯔꯥꯟꯕ ꯁꯥꯔꯩ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔ ꯃꯥꯜꯂꯤ꯫ ꯃꯌꯣꯜ ꯁꯅꯥ, ꯅꯪ ꯑꯩꯕꯨ ꯉꯥꯛꯑꯣ, ꯑꯩꯕꯨ ꯉꯥꯛꯑꯣ ꯁꯅꯥ꯫ ꯃꯌꯣꯜ ꯁꯅꯥ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯄꯤ ꯏꯔꯥ ꯊꯥꯡꯖꯤꯜꯂꯛꯂꯦ꯫ ꯄꯨꯝꯍꯦꯟꯕꯁꯨ ꯃꯌꯣꯜ ꯁꯅꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯈꯣꯡꯐꯝꯗꯨ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯩꯕꯨ ꯇꯧꯉꯝꯕꯤ, ꯃꯤꯊꯤꯟꯒꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯈ꯭ꯔꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯅꯣ? ꯇꯍꯦꯟꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕ꯫ ꯁꯤꯗ ꯐꯥꯎꯕ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯤꯕꯒꯦ? ꯃꯌꯣꯜ ꯁꯅꯥ, ꯇꯍꯦꯟ ꯏꯐꯝꯗ ꯍꯟꯖꯤꯟꯅ ꯀꯩꯍꯧꯕ ꯂꯥꯛꯂꯅꯣ꯫ ꯑꯩ ꯀꯤꯖꯔꯦ, ꯑꯩ ꯋꯥꯔꯦ ꯅꯪꯒꯤ ꯁꯥꯔꯩ꯫ ꯃꯌꯣꯜ ꯁꯅꯥ, ꯅꯪ ꯑꯗꯨꯝ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯃꯤꯀꯨꯞꯁꯤꯗ ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯇꯝꯂꯒꯦ, ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃꯁꯨ ꯑꯣꯏꯍꯟꯒꯦ꯫
ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯅꯪ ꯈꯛꯇꯃꯛꯁꯨ ꯂꯩꯁꯥ ꯇꯝꯍꯟꯒꯦ ꯈꯟꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯅꯕ ꯏꯅꯥꯛꯇ ꯂꯩꯍꯟꯅꯕ ꯍꯥꯏꯅ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯑꯩ ꯂꯥꯛꯄꯅꯤ ꯃꯌꯣꯜꯁꯅꯥ ꯃꯌꯣꯜꯁꯅꯥ ꯍꯩꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯁꯦꯝꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯄꯨꯝꯍꯦꯟꯕꯗ ꯋꯥꯔꯧ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯔꯨ ꯂꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯑꯉꯥꯡꯕ ꯒꯨꯂꯥꯞꯁꯨ ꯆꯩꯊꯦꯡ ꯆꯩꯅꯥꯗꯅ ꯍꯦꯜꯂꯛꯂꯕꯗꯤ ꯈꯥꯡꯕ ꯉꯝꯗ ꯁꯥꯠꯂꯝꯕ ꯒꯨꯂꯥꯞ ꯑꯗꯣ ꯃꯌꯣꯜ ꯀꯪꯗꯨꯅ ꯃꯥꯡꯈꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯃꯟ ꯆꯟꯗꯨꯅ ꯀꯦꯝꯗꯨꯅ ꯀꯦꯜꯂꯒ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯟꯅꯩ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯑꯩ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯁꯪꯒꯥꯏꯗ ꯊꯧꯅꯥ ꯂꯩꯕꯤ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯣꯏꯅ ꯁꯥꯠꯀꯦ ꯈꯜꯂꯨꯕ ꯑꯩ ꯃꯥꯏꯊꯤꯔꯦ ꯉꯁꯤꯗꯤ ꯑꯩꯁꯤ ꯁꯦꯡꯅ ꯃꯥꯏꯊꯤꯔꯦ ꯅꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯔꯧꯕ ꯄꯨꯕ ꯈꯣꯟꯐꯝꯗꯨ ꯇꯥꯕꯗ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯄꯨꯝꯍꯦꯟꯕꯗ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜꯁꯤꯗꯒꯤ ꯃꯤꯔꯥꯏꯔꯔꯣꯏ ꯑꯩꯒꯤ ꯑꯉꯥꯡꯕ ꯅꯨꯔꯒꯨꯂꯥꯞ ꯑꯣꯏꯅ ꯑꯃꯨꯛꯇ ꯁꯥꯠꯄꯤꯔꯛꯈꯣ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯉꯣꯟꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯆꯩꯅꯥ ꯄꯤꯈ꯭ꯔꯔꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯃꯌꯣꯜꯁꯅꯥ ꯃꯥꯏꯊꯣꯡꯗꯨꯗ ꯍꯩꯅꯤꯡꯗ ꯃꯤꯅꯣꯛ ꯑꯃ ꯁꯦꯝꯃꯤ ꯑꯗꯨꯒ ꯂꯃꯩ ꯆꯥꯛꯄꯗ ꯌꯥꯎꯔꯨꯕ ꯁꯖꯤ ꯑꯃꯅ ꯑꯃꯨꯛ ꯍꯟꯅ ꯂꯃꯩ ꯆꯥꯛꯄ ꯎꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯁꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯔꯨꯕ ꯁꯖꯤꯅ ꯁꯗꯥꯟꯕꯒꯤ ꯂꯥꯡ ꯎꯕꯗ ꯃꯤꯄꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯃꯌꯣꯜ ꯀꯪꯗꯨꯅ ꯀꯪꯈ꯭ꯔꯕ ꯒꯨꯂꯥꯞ ꯑꯃꯕꯨ ꯏꯅꯧ ꯅꯧꯅ ꯂꯩꯁꯥ ꯇꯝꯃꯨ ꯁꯥꯠꯂꯨ ꯍꯥꯏꯔꯒ ꯍꯦꯛꯇꯃꯛ ꯌꯥꯒꯗ꯭ꯔꯥ ꯑꯩꯁꯤ ꯀꯅꯥꯅꯣ ꯑꯩꯁꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯑꯩꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ ꯃꯌꯣꯜꯁꯅꯥ ꯀꯟꯁꯤꯟꯈꯣ ꯍꯥꯟꯅꯒꯨꯝ ꯊꯃꯣꯏꯗꯨꯃꯛ ꯂꯧꯔꯛꯈꯣ ꯁꯛꯂꯣꯟꯗꯣ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗ ꯑꯣꯠꯂꯨ ꯑꯩꯕꯨ ꯅꯈꯨꯠ ꯄꯦꯟꯅ ꯅꯪꯒꯤ ꯑꯣꯠꯅꯤꯡꯕ ꯃꯑꯣꯡꯗ ꯈꯥꯡꯒꯦ ꯆꯩꯅꯥꯏꯅ ꯈꯥꯡꯒꯦ ꯆꯩꯅꯥꯗꯤ ꯑꯩ ꯈꯥꯡꯒꯦ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗ ꯄꯤꯔꯛꯄ ꯑꯣꯠꯂꯛꯄ ꯁꯥꯔꯤꯒꯤ ꯆꯩꯅꯥꯁꯤꯡꯗꯣ ꯑꯩ ꯈꯥꯡꯒꯦ ꯌꯥꯔꯦ ꯃꯌꯣꯜꯁꯅꯥ ꯂꯦꯞꯄꯣ ꯌꯥꯔꯦ ꯑꯩ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯃꯌꯣꯜꯁꯅꯥ ꯃꯗꯨꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯐꯝꯗ ꯍꯦꯟꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯆꯩꯅꯥ ꯄꯤꯗꯨꯅ ꯑꯋꯥꯕ ꯍꯥꯞꯂꯅꯨ ꯃꯌꯣꯜꯁꯅꯥ ꯅꯪꯒꯤ ꯋꯥꯔꯧꯕ ꯄꯨꯝꯕꯗꯣ ꯑꯩ ꯊꯦꯝꯒꯦ ꯏꯐꯝꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅꯤꯡꯉꯥꯏꯁꯨ ꯇꯧꯔꯣ ꯑꯗꯨꯕꯨ ꯆꯠꯂꯁꯤ ꯅꯪ ꯑꯩ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯟꯈ꯭ꯔꯁꯤ ꯌꯨꯝꯗ ꯅꯪꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯍꯜꯂꯁꯤ ꯁꯅꯥ ꯃꯌꯣꯜꯁꯅꯥ ꯇꯨꯃꯤꯟ ꯂꯩꯈꯤ ꯋꯥꯍꯩꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯀꯔꯤꯅ ꯄꯥꯎꯈꯨꯝ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯁꯦꯡꯅ ꯈꯪꯕ ꯉꯝꯗꯦ ꯃꯌꯣꯜꯁꯅꯥ ꯅꯪ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯊꯥꯕꯤꯔꯔꯣꯏꯗ꯭ꯔꯥ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯥ ꯅꯐꯝꯗ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯑꯗꯨꯛ ꯋꯥꯔꯧꯕ꯭ꯔꯥ ꯆꯩꯅꯥ ꯂꯤꯁꯤꯡ ꯄꯤ ꯈꯟꯕꯒꯤ ꯑꯩꯕꯨ ꯉꯥꯛꯄꯤꯕꯁꯨ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯃꯌꯣꯜꯁꯅꯥꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯇꯞꯅ ꯑꯩꯅ ꯗꯥꯍꯦꯟꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯑꯃꯠꯇ ꯂꯩꯇꯦ ꯊꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩ ꯁꯦꯡꯅ ꯀꯤꯖꯩ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯕ ꯁꯥꯗꯨꯅ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯂꯒ ꯃꯤꯅꯝꯕꯤꯒꯦ ꯈꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯁꯦꯡꯅ ꯃꯌꯣꯜꯁꯅꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯁꯦꯡꯅ ꯑꯩ ꯅꯪ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯦꯡꯗ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯃꯌꯣꯜꯁꯅꯥ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯐꯔꯣ ꯑꯩꯕꯨ ꯁꯥꯎꯕꯁꯨ ꯐꯔꯣ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯨ ꯏꯐꯝꯗ ꯄꯦꯟꯅ ꯇꯧꯖꯔꯣ ꯍꯜꯂꯁꯤ ꯆꯠꯂꯁꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯌꯣꯜꯁꯅꯥ ꯗꯥꯍꯦꯟ ꯃꯌꯣꯜꯁꯅꯥ ꯁꯦ ꯅꯪ ꯍꯜꯂꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯟ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯨꯡꯂꯣꯝꯗꯒꯤ ꯁꯅꯥꯍꯜꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯔꯣꯏ ꯏꯆꯜ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯄꯨꯝꯍꯦꯟꯕꯗꯨ ꯁꯅꯥꯍꯜꯒꯤ ꯈꯣꯟꯖꯦꯜꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯑꯩꯒꯤ ꯏꯆꯜꯁꯦ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯕ ꯌꯥꯕ ꯁꯥꯟꯅꯅꯤꯡꯕ ꯃꯁꯛ ꯃꯑꯣꯡ ꯑꯃꯗ ꯍꯦꯛꯇ ꯁꯥꯕ ꯌꯥꯕ ꯑꯄꯤꯛꯄ ꯂꯩꯈꯣꯝ ꯅꯠꯇꯦ ꯁꯅꯥꯍꯜꯒꯤ ꯅꯥꯛꯇ ꯄꯨꯝꯍꯦꯟꯕ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅ ꯍꯥꯏꯔꯞ ꯆꯪꯖꯔꯛꯏ ꯑꯗꯨꯒ ꯏꯚꯥꯏ ꯅꯁꯦꯟ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ
ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯁꯣꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯗꯅꯕꯁꯨ ꯍꯣꯠꯅꯒꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯚꯥꯏ ꯁꯅꯥꯍꯜꯅ ꯁꯠ ꯑꯗꯣ ꯅꯪꯒꯤꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯅꯤꯡꯗꯦ ꯇꯥꯕ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯐꯝꯁꯤꯗꯒꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯟꯅꯕ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯁꯥꯎꯕꯗꯨ ꯄꯣꯛꯂꯛꯇꯨꯅ ꯑꯐꯕꯗ ꯈꯟꯊꯕ ꯉꯝꯂꯛꯈꯤꯗꯕꯁꯨ ꯌꯥꯏ ꯏꯚꯥꯏ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗꯨꯗ ꯑꯁꯥꯅ ꯁꯪꯂꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯅꯨꯡ ꯑꯁꯣꯝꯁꯤꯗ ꯍꯩ ꯀꯩꯗꯧꯔꯦ ꯀꯔꯤ ꯇꯧꯅꯔꯕꯒꯦ ꯄꯨꯝꯍꯦꯟꯕꯅ ꯁꯠ ꯑꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯣ ꯑꯃꯨꯛꯇ ꯑꯩ ꯃꯌꯣꯜ ꯁꯅꯥꯕꯨ ꯄꯨꯖꯈ꯭ꯔꯒꯦ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯋꯥꯍꯜꯂꯔꯣꯏ ꯑꯩ ꯋꯥꯍꯜꯂꯔꯣꯏ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯑꯣꯠꯂꯔꯣꯏ ꯏꯃꯥ ꯑꯁꯥꯗꯨ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯪꯒꯤꯁꯤꯕꯨ ꯂꯧꯔꯝꯗꯥꯏꯒꯤ ꯇꯦꯡꯅꯥ ꯃꯥꯟꯕꯤ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡꯃꯥꯟꯕꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯇꯧꯔꯛꯂꯤꯕ꯭ꯔꯣ ꯅꯪꯅ ꯅꯤꯡꯂꯛꯄꯁꯤꯡꯗꯣ ꯍꯦꯛꯇ ꯇꯧꯕ ꯌꯥꯒꯗ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯅꯦ ꯏꯃꯥ ꯆꯠꯂꯣ ꯊꯨꯅ ꯍꯟꯈ꯭ꯔꯣ ꯌꯨꯝꯁꯤꯗꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯐꯠꯇꯕ ꯅꯪꯂꯅꯤ ꯆꯠꯂꯣ ꯏꯃꯥ ꯃꯌꯣꯜ ꯁꯅꯥꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯣ ꯏꯃꯥ ꯑꯁꯥ ꯇꯥꯁꯤꯟꯅꯗ ꯒꯝ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏ ꯆꯤꯡꯂꯞ ꯇꯧꯔꯒ ꯂꯥꯎ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯨꯡꯗ ꯆꯪꯁꯤ ꯂꯥꯎ ꯊꯨꯅ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯒꯅꯣ ꯆꯪꯉꯣ ꯍꯥꯏꯔꯗꯤ ꯆꯪꯉꯣ ꯍꯥꯏꯔꯒ ꯑꯁꯥꯅ ꯃꯌꯣꯜ ꯁꯅꯥꯕꯨ ꯃꯅꯨꯡꯗ ꯏꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯗꯨ ꯇꯧꯈ꯭ꯔꯕꯗ ꯁꯅꯥꯍꯜꯅ ꯄꯨꯝꯍꯦꯟꯕ ꯆꯠꯂꯣ ꯁ꯭ꯋꯥꯏꯁꯤꯗ ꯅꯪ ꯀꯨꯏꯅ ꯄꯜꯂꯒ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯏꯚꯥꯏ ꯅꯆꯦꯅ ꯁꯣꯏꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯌꯣꯜ ꯁꯅꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯔꯒꯨꯝꯒꯦ ꯚꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯃꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯆꯤꯟꯍꯥꯏ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯅꯠꯇꯕꯤ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯆꯜꯕꯨ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯒꯅꯤ ꯆꯠꯂꯣ ꯉꯁꯤꯒꯤ ꯅꯪ ꯍꯟꯈ꯭ꯔꯣ ꯏꯚꯥꯏ ꯆꯠꯂꯣ ꯍꯟꯈ꯭ꯔꯣ ꯄꯨꯝꯍꯦꯟꯕꯗꯨ ꯃꯥꯏꯊꯤꯔꯦ ꯃꯥꯒꯤ ꯃꯇꯧꯗ ꯊꯥꯖꯕ ꯄꯣꯛꯄꯤꯈꯤꯗ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯃꯥꯏꯈꯨꯝꯒꯤ ꯇꯥꯠꯀꯤ ꯂꯥꯡꯒꯨꯝ ꯑꯣꯏꯅ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯅ ꯂꯣꯏꯅ ꯎꯕꯤꯈ꯭ꯔꯦ ꯃꯍꯥꯛ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯇꯕ ꯍꯥꯏꯗꯨ ꯍꯦꯛ ꯊꯣꯛꯂꯦ ꯁꯅꯥꯍꯜꯅꯒ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯕꯒ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯑꯗꯨꯝ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯄꯤꯛꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯩꯒꯤ ꯃꯃꯥꯡꯊꯛꯀꯤ ꯐꯠꯇ꯭ꯔꯕ ꯏꯇꯧ ꯀꯌꯥꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩꯕꯨ ꯊꯥꯖꯕ ꯄꯣꯛꯄꯤꯌꯨ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯐꯥꯎ ꯌꯥꯈꯤꯗ꯭ꯔꯦ ꯍꯣꯏ ꯃꯥꯅꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤꯅꯤ ꯑꯩ ꯏꯁꯥꯅ ꯁꯦꯝꯖꯕ ꯑꯩꯒꯤ ꯐꯠꯇꯕ ꯑꯁꯣꯏꯕꯅꯤ ꯋꯥꯔꯧꯗꯦ ꯀꯅꯥꯗꯁꯨ ꯑꯩ ꯋꯥꯔꯧꯗꯦꯗ ꯄꯨꯝꯍꯦꯟꯕ ꯎꯄꯥꯏ ꯂꯩꯇ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯔꯛꯄ ꯄꯤꯔꯛꯄ ꯌꯥꯊꯪ ꯑꯃꯗꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯂꯨꯁꯤꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯈꯤꯕ ꯍꯥꯏꯁꯤꯗ ꯑꯌꯥꯕ ꯑꯣꯏꯈꯤꯕꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈ꯭ꯔꯦ ꯑꯌꯨꯛꯇꯨꯅꯤ ꯏꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯉꯩ ꯄꯨꯝꯍꯦꯟꯕ ꯇꯞꯂꯤ ꯆꯪꯂꯛꯂꯒ ꯂꯦꯞꯄꯤ ꯏꯟꯗꯨ ꯃꯆꯥꯗ ꯍꯥꯟꯅ ꯌꯦꯡꯂꯛꯇꯦ ꯀꯔꯤꯅꯣ ꯆꯥ ꯈꯔ ꯂꯣꯜꯂꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯒ ꯂꯩ ꯄꯨꯝꯍꯦꯟꯕ ꯃꯃꯥꯏꯕꯦꯝꯃꯗ ꯍꯥꯏꯔꯞ ꯃꯨꯟꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯏꯃꯥ ꯌꯥꯔꯛꯇ꯭ꯔꯦ ꯃꯌꯣꯜ ꯁꯅꯥꯕꯨ ꯌꯨꯝꯗ ꯄꯨꯒꯦ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯏꯟꯗꯨ ꯇꯥꯁꯤꯟꯅꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯏꯃꯥ ꯈꯨꯝꯂꯛꯇꯦ ꯑꯗꯨꯝ ꯍꯟꯗꯛꯃꯨꯛꯁꯨ ꯃꯌꯣꯜ ꯁꯅꯥꯒꯤ ꯏꯃꯨꯡꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯕꯨ ꯌꯥꯔꯛꯇ꯭ꯔꯦ ꯃꯗꯨ ꯅꯪꯒꯤ ꯗꯥꯏꯇꯅꯤ ꯏꯃꯥꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯕꯨ ꯉꯝꯅꯕ ꯆꯠꯄ ꯍꯥꯏꯕꯗꯨꯅ ꯅꯪꯒꯤ ꯅꯊꯧꯅꯤ ꯑꯗꯨꯅ ꯅꯪꯅ ꯉꯝꯅꯕ ꯅꯪꯒꯤ ꯎꯄꯥꯏ ꯇꯧ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯏꯃꯧꯕꯨ ꯄꯨꯔꯛꯎ ꯃꯗꯨ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯏꯃꯥꯗ ꯋꯥ ꯃꯆꯦꯠ ꯑꯃꯗ ꯐꯥꯎꯕ ꯍꯥꯏꯔꯛꯀꯅꯨ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯗꯨꯅ ꯏꯟꯗꯨ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯟꯅ ꯃꯆꯥꯗ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯄꯨꯝꯍꯦꯟꯕꯁꯨ ꯇꯞꯅ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯂꯒ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯣꯏꯁꯤ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯑꯩꯕꯨ ꯑꯁꯨꯝ ꯍꯦꯛ ꯇꯠꯇꯅ ꯋꯥꯍꯪ ꯇꯧꯍꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯥꯟꯗꯦ ꯅꯨꯡꯁꯤꯕꯒꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯨꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯗꯨꯃꯛ ꯑꯣꯏꯍꯜꯂꯗ꯭ꯔꯥ
ꯍꯜꯂꯗ꯭ꯔꯅꯦ? ꯄꯨꯝꯍꯦꯟꯕꯒꯤ ꯃꯀꯣꯛꯇꯨ ꯏꯪꯊꯕ ꯉꯝꯗ ꯁꯥꯔꯛꯂꯤ, ꯋꯥꯈꯜꯗꯨꯁꯨ ꯁꯥꯊꯤꯅ ꯂꯩꯈꯥꯏꯕ ꯃꯈꯩ ꯈꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯂꯥꯟꯗꯦ ꯈꯟꯖꯩ, ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯤꯡꯃꯛ ꯇꯧꯔꯨꯕꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯪꯖꯔꯛꯏ ꯃꯗꯨꯗꯤ ꯅꯨꯡꯁꯤꯔꯨꯕꯗꯨꯅ ꯃꯥꯒꯤ ꯑꯆꯧꯕ ꯃꯔꯥꯜ ꯑꯃꯅꯤ ꯍꯥꯏꯕꯗꯣ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯃꯇꯥꯎ ꯄꯥꯔꯤꯒꯁꯨ ꯋꯥꯔꯤ ꯀꯌꯥ ꯇꯥꯟꯅꯔꯤ ꯑꯃꯗꯤ ꯃꯊꯟꯇꯅꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯤꯟꯖꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯃꯍꯥꯛ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯃꯌꯣꯜ ꯁꯅꯥꯕꯨ ꯀꯧꯕ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯄꯥꯟꯗꯨꯗ ꯂꯩꯔꯝꯕ ꯃꯇꯥꯡ ꯍꯥꯏꯗꯨ ꯑꯣꯏ ꯄꯨꯝꯍꯦꯟꯕꯅ ꯃꯌꯣꯜ ꯁꯅꯥꯒꯤꯗ ꯂꯥꯛꯄꯗꯣ꯫ ꯄꯨꯝꯍꯦꯟꯕꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯤ, ꯑꯗꯨꯒ ꯂꯦꯞꯂꯔꯦ ꯇꯊꯛ ꯇꯊꯛ, ꯑꯗꯨꯒ ꯋꯥꯁꯨ ꯉꯥꯡꯗ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯍꯜꯅ ꯁꯠ, "ꯀꯩꯗꯧꯔꯦ? ꯀꯔꯤ ꯂꯩꯔꯦ? ꯀꯩ ꯄꯥꯝꯒꯦ ꯅꯪ?" ꯄꯨꯝꯍꯦꯟꯕ ꯇꯞꯅ, "ꯏꯚꯥꯏ, ꯑꯩ ꯃꯌꯣꯜ ꯁꯅꯥꯕꯨ ꯅꯪꯒꯤꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯅꯠꯇ꯭ꯔꯗꯤ ꯚꯥꯏ, ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ." ꯑꯥꯁꯥꯅ ꯑꯃꯨꯛ, "ꯏꯕꯨꯡꯉꯣ ꯄꯨꯝꯍꯦꯟꯕ, ꯅꯪꯕꯨ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯣꯕ? ꯀꯩꯗꯧꯔꯦ ꯁꯨꯝ ꯆꯒꯠ ꯆꯒꯠ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯑꯋꯥꯕ ꯄꯤꯒꯦ, ꯑꯋꯥꯕ ꯍꯥꯞꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ? ꯏꯃꯥ, ꯅꯆꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯁꯣꯏ, ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯏ꯫ ꯃꯗꯨꯁꯤꯡꯗꯣ ꯉꯥꯛꯄꯤꯔꯒ ꯃꯌꯣꯜ ꯁꯅꯥꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯖꯔꯔꯣꯏ꯫ ꯏꯃꯥ, ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩ ꯉꯥꯛꯇꯅꯤ꯫ ꯏꯃꯥ, ꯃꯌꯣꯜ ꯁꯅꯥꯕꯨ ꯁꯤꯟꯅꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯏꯃꯥ." ꯃꯌꯣꯜ ꯁꯅꯥꯗꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏꯅꯨꯡꯗꯨꯗ ꯅꯨꯡꯁꯤꯕ, ꯀꯞꯅꯤꯡꯕꯗꯅ ꯄꯤꯛ ꯊꯟꯅ ꯄꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯄꯨꯝꯕꯁꯤꯡꯗꯨ ꯐꯥꯖꯤꯜꯂꯒ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯃꯥꯏꯕꯤ ꯃꯗꯨꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ꯫ "ꯄꯨꯝꯍꯦꯟꯕ, ꯅꯪꯅ ꯏꯆꯜꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯄꯤꯕ ꯅꯇꯧꯗꯣ, ꯃꯗꯨꯒꯤ ꯄꯦꯟꯗꯕꯗꯨꯅ ꯅꯉꯣꯟꯗ ꯏꯆꯜꯁꯦ ꯁꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯤꯡꯕꯅꯤ꯫ ꯅꯪ ꯁꯦꯡꯅ ꯑꯩꯒꯤ ꯏꯆꯜꯁꯦ ꯃꯤꯔꯥꯏ, ꯅꯪ ꯑꯗꯨꯝ ꯃꯤꯔꯥꯏꯕꯤ ꯅꯠꯇ꯭ꯔꯥ? ꯏꯕꯥꯏ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯉꯥꯛꯄꯤꯗꯨꯅ ꯃꯌꯣꯜ ꯁꯅꯥꯕꯨ ꯁꯤꯟꯅꯕꯤꯌꯨ ꯑꯩꯉꯣꯟꯗ." ꯁꯅꯥꯍꯜ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯂꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ, "ꯐꯔꯦ, ꯄꯨꯈ꯭ꯔꯣ. ꯏꯆꯜꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯅꯤ, ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯄꯨꯈ꯭ꯔꯣ. ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕ, ꯍꯟꯗꯛꯀꯤ ꯏꯆꯜꯕꯨ ꯅꯪꯒꯤ ꯃꯔꯝꯅ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯍꯜꯂꯛꯂꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯃꯕꯨꯡ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯪ ꯅꯤꯡꯁꯤꯡꯉꯨ. ꯏꯕꯥꯏ, ꯑꯩ ꯇꯧꯔꯔꯣꯏ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ." ꯁꯅꯥꯍꯜ ꯃꯃꯥꯏꯕꯤ ꯑꯃꯗ ꯌꯦꯡꯂꯛꯇꯨꯅ, "ꯏꯃꯥ, ꯏꯆꯜꯁꯤ ꯃꯥꯒꯤ ꯃꯌꯨꯝ ꯑꯁꯦꯡꯕꯗ ꯂꯩꯍꯟꯈ꯭ꯔꯁꯤ. ꯃꯥꯕꯨ ꯂꯧꯕ ꯉꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯛꯂꯤꯕꯁꯦ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯏꯃꯥ." ꯃꯌꯣꯜ ꯁꯅꯥ ꯑꯃꯗꯤ ꯑꯥꯁꯥ ꯁꯅꯥꯍꯜꯗ ꯌꯦꯡꯂꯛꯏ꯫ ꯃꯌꯣꯜ ꯁꯅꯥꯗꯤ ꯄꯤꯔꯥ ꯊꯥꯡꯖꯤꯟꯅ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯤꯅꯣꯛ ꯑꯃꯈꯛ꯫ ꯑꯗꯨꯝꯅ ꯁꯅꯥꯍꯜ ꯃꯥꯅ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯌꯣꯜ ꯁꯅꯥꯕꯨ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯍꯥꯏꯖꯩ ꯃꯌꯣꯜ ꯁꯅꯥ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝ, "ꯃꯌꯣꯜ ꯁꯅꯥ, ꯅꯐꯝꯗ ꯗꯥꯍꯦꯟ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ. ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗ ꯑꯋꯥꯕ ꯑꯩ ꯄꯤꯔꯒꯨꯝꯒꯦ. ꯅꯪꯅ ꯁꯣꯏꯕ ꯉꯥꯛꯎ, ꯑꯩꯕꯨ ꯉꯥꯛꯎꯀꯣ. ꯗꯥꯍꯦꯟ ꯑꯃꯨꯛ ꯍꯟꯅ ꯅꯠꯇꯕ ꯋꯥꯈꯜꯁꯨ ꯈꯜꯂꯔꯣꯏ." ꯃꯌꯣꯜ ꯁꯅꯥ ꯃꯥꯁꯨ ꯇꯞꯅ, "ꯗꯥꯍꯦꯟ, ꯑꯩꯗꯤ ꯗꯥꯍꯦꯟꯕꯨ ꯅꯨꯡꯁꯤꯕ ꯈꯛꯅꯤ. ꯑꯩꯅ ꯗꯥꯍꯦꯟꯕꯨ ꯀꯨꯏꯅ ꯋꯥꯔꯧꯗꯨꯅ ꯂꯩꯕ ꯉꯝꯗꯦ, ꯉꯝꯁꯨ ꯉꯝꯂꯣꯏ. ꯑꯗꯨꯅ ꯗꯥꯍꯦꯟ, ꯅꯐꯝꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇꯦ. ꯃꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯛꯄ ꯃꯤꯀꯨꯞꯁꯤꯅꯤ ꯌꯧꯔꯛꯄꯁꯦ, ꯏꯐꯝꯅ ꯁꯤꯡꯅꯕꯤꯕꯁꯦ. ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯗꯥꯍꯦꯟ." ꯃꯌꯣꯜ ꯁꯅꯥ. ꯄꯨꯝꯍꯦꯟꯕ ꯃꯌꯣꯜ ꯁꯅꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯃꯌꯣꯜ ꯁꯅꯥ ꯃꯥꯁꯨ ꯄꯨꯝꯍꯦꯟꯕꯗ ꯏꯀꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯨ ꯈꯪꯍꯧꯗ ꯑꯃꯨꯛꯁꯨ ꯃꯤꯠ ꯆꯥꯅꯩ꯫ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯏꯀꯥꯏꯅꯔꯗꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗꯣꯛꯅꯈꯤ ꯑꯅꯤꯗꯨ꯫ ꯊꯥꯕꯨꯝ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯁꯅꯥꯍꯜ ꯑꯃꯗꯤ ꯅꯤꯡꯊꯤ ꯑꯅꯤ ꯑꯁꯤ ꯉꯔꯥꯡ ꯑꯗꯨ ꯆꯦꯜꯂꯛꯄꯅꯤ꯫ ꯉꯁꯤꯁꯤꯅ ꯍꯩꯗꯣꯛꯄ ꯊꯤꯟꯕ ꯇꯧꯒꯗꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯤꯅ ꯃꯇꯣꯝꯇ ꯂꯩꯔꯤꯉꯩ ꯁꯅꯥꯍꯜꯗꯨ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ, "ꯅꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯛꯂꯅꯨꯀꯣ, ꯊꯨꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯅ ꯅꯪꯅ ꯍꯥꯏꯖꯤꯟꯒꯗꯧꯅꯤꯀꯣ, ꯁꯤ ꯀꯥꯎꯅꯨ." ꯅꯤꯡꯊꯤꯅ, "ꯈꯪꯗꯦ, ꯅꯪꯅ ꯐꯥꯕꯤꯔꯒ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯣ?" "ꯑꯩꯅ ꯅꯪꯁꯤ ꯐꯥꯔꯒ ꯆꯦꯟꯕꯅꯦꯕ." "ꯍꯣꯏ, ꯐꯥꯔꯤ ꯅꯠꯇ꯭ꯔꯣ? ꯈꯨꯗꯥꯡꯒꯁꯤ ꯄꯥꯏꯔꯒ ꯆꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯕꯣ,
nupi nang nasana yana haikibadu ngakpanida aina nang phabadi nateda khangde khoi ado se ai amuk thoklake horen phajana ke tharakanda ai khuruma muk lao paisa mayam pidoi ngai rabane ni is paisa kayam pidoi nai sa khangde pitaradamni adum khariyam nei di is tut adui mahut thamjilo pidrasu yai khangra yadi yadi mi loi pinabani hoi phare adudi thopi khra chalo talibani ni ko hoi taliba phare phare chatpirage thokpirage ko adudi hoi Sanahal do ningthina leriba kadudagi thokre ningthisu sumomon momon noklaga lehori ani singarang sanahal na hanagum thabak amatang chatminarusi haina kautoktuna lona plan tawraga chenbani madugini ningthina phabibani khotpani haidana hairibado somdana kamdawri pumen boygi imung manungdusu laknaba kana hotnari mamai be ma indudi mafi maro loisin khamjin loiraga garida kaduna phamdana leirari pumen ba masu leiri anidu punna mayul sanabu thorakpa ngaiminari imagi pumen ba imaudubu kari tawribagi nati mabu lehodri braimi pumen bana loibagi di lehorabani ma thengjin khini nya nganna thinge ne su hairarani nya hoi dana di haibani aduni loidriba zalai maudubu nacha hairab yengjogi ma hairaga pumen ba gari dagi phatkum thairakli aduga mamai du leithoraktuna khongthang do hek thangi tawbaga mayul sanado kyam kena masana na thoraklami manunglom dagi mapal adomda matau du pumen ba yamunna yenglai mayul sana sunok phet tawrei adubu karom dagi haijilak pamikup nu khangde pumen ba magi mamit ani duna mangda lepliba mayul sana minok tamdun leplibadu lucy oina mikup khra urakli matau du pumen ba sakpham du khangan hanjin khiduna masinda atapa khonjelda lucy wai do kanam tana taroi pumen ba mama sakhak natana mayul sana ma sumoli moli thorakli sangsilaklaga loisin bada matam kitang laukre sorry pumen ba mayul sana da yengna yarasi adugidi imana ngai bada wari hairibani janaba tawrasi oi chalasi yumlumgi masu phone tawraklamlabani engon yarakhiroidra haidana aduni janaba tawrasi oi hairaga mayul sana garida karakle pumen masu sor amuktang sangna hundoklaga karakle garida adugu start tawduna thawraga chatkre punna ahumdu abiram madi yaukhide thabakna yadaduna maram oiraga pumnamakna khangkhidraba haidokhidraba wakhal amakhakti pumhen bana khanki garidu thongna lucy aigi lucy thamoi nungi aigi tabunungda lotuna thamkhre aigi nungsibi lucy kaigino hojik phawba nang naibu sum otlibase si kaigino nangdi aigi nungsibi lucy aigi thamoi manungda adumak lengda leikhigadawreba aigi thamoigi nungsibi lucy pumen bagi thamoina lucy bu khanjaba leptri adubu madu manungda lotuna thamkhraga hausikti mahak sengna mayol sanaga nungsinana khana sainada mare yaudana punna hingminaduna leiraklabani mayol sanabusu nungsibada mada phawrabani adubu tabu nungi kuyum adudana lucy magi nungsiba bu yomlaga thambani angakpani nungsiba haiba nisanangi mayaise ahingi matam amani mayol sana tumina phamduna leiri pumhen bakada sanglakchi mapanda thabaki wari ma sanaduna leiki mayol sana tumin phamlaga sumle mikukura ikan kanada pumhen basu wari du saba loiraga sanglakle manung adomta mayol sana ki manak tu pham thairakle aduga kaidorisana unglidi kishum tawdi loirabra wari saba loire oh adudi tumna batawbiru tahensu aisu tumlagi isasi wari pumen ba mayol sanada yengladuna tumladabani adu ngaiko ai nangoda kainom to pigi aina khalakpase kuiri adubu pitok pangamdana sum leiri mayol sana pumen bada yengduna kari bunu dahen khangningbra wasakto makok nomi mayol sana aduga khangningi pare ngasidi ai ikairasu ikaina ikai khangdabagi masak wonduna nafamda posakto hanjina sinarage mayul sanado pumen bagi mataududa tingak asum yengduna leirei
ꯄꯨꯝꯍꯦꯟꯕꯗꯣ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇꯒꯤ ꯇꯞꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯂꯤ ꯃꯣꯂꯤ ꯂꯥꯛꯂꯒ ꯃꯥ ꯈꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯑꯜꯃꯤꯔꯥ ꯑꯗꯨꯒꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯉꯩ ꯃꯥꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯐꯝꯗꯒꯤꯅ ꯃꯨꯟꯕꯤꯈ꯭ꯔꯕꯤ ꯂꯨꯁꯤ ꯃꯉꯣꯟꯗꯅ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯇꯝꯈꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯤ ꯑꯗꯨꯒ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯤ ꯃꯌꯣꯜ ꯁꯅꯥ ꯐꯤꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯃꯨꯛ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯄꯨꯝꯍꯦꯟꯕꯗꯤ ꯍꯥꯏꯔꯛꯏ ꯇꯞꯂꯤ ꯇꯞꯂꯤ ꯅꯐꯝꯗꯒꯤ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯨꯟꯕꯤꯈ꯭ꯔꯕꯤ ꯈꯨꯗꯣꯜ ꯑꯗꯨꯅꯤ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯃꯄꯨ ꯅꯪꯅ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯈꯜꯂꯨ ꯅꯤꯡꯂꯨꯕ ꯑꯩ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯅꯪꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯅ ꯁꯅꯥ ꯃꯌꯣꯜ ꯁꯅꯥ ꯅꯪ ꯑꯩꯅ ꯄꯤꯔꯤꯕ ꯍꯟꯖꯤꯟꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜꯁꯤ ꯂꯧꯁꯤꯜꯂꯨ ꯅꯪ ꯑꯃꯨꯛꯇꯗꯤ ꯂꯧꯁꯤꯜꯂꯨ ꯃꯌꯣꯜ ꯁꯅꯥ ꯑꯗꯨꯝ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯐꯤꯗꯨ ꯎꯔꯒ ꯃꯍꯥꯛ ꯃꯃꯥꯡꯊꯛꯀꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯧ ꯃꯌꯥꯝꯁꯤꯡꯗꯨ ꯃꯤꯠꯃꯥꯡꯗ ꯁꯪ ꯁꯪ ꯂꯣꯏꯅ ꯎꯔꯛꯏ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯄꯨꯝꯍꯦꯟꯕꯅ ꯃꯊꯟ ꯃꯗꯣꯝ ꯑꯗꯨꯃꯛ ꯀꯩꯗꯧꯔꯦ ꯄꯥꯝꯗ꯭ꯔꯕ꯭ꯔꯥ ꯈꯨꯗꯣꯜꯁꯤꯅ ꯆꯩꯅꯥ ꯑꯣꯏꯈꯤ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯕꯒꯤ ꯅꯪ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯗ ꯀꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯡꯅ ꯇꯜꯂꯕ꯭ꯔꯥ ꯇꯟꯐꯝꯁꯨ ꯊꯣꯛꯏ ꯍꯣꯏ ꯐꯔꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯐꯔꯦ ꯈꯨꯗꯣꯜ ꯑꯁꯤ ꯑꯗꯨꯃꯛ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨꯅ ꯑꯐꯕ ꯑꯆꯨꯝꯕ ꯍꯥꯏꯗꯨ ꯑꯣꯏꯔꯅꯤ ꯄꯨꯝꯍꯦꯟꯕ ꯃꯗꯨ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯗꯨꯗ ꯁꯠ ꯃꯌꯣꯜ ꯁꯅꯥꯅ ꯗꯥꯌꯟ ꯀꯩ ꯍꯥꯏꯒꯦ ꯁꯅꯥ ꯀꯩꯒꯤꯅꯣ ꯑꯩ ꯋꯥ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯈꯨꯗꯣꯜꯗꯨꯕꯨ ꯃꯟꯇꯤꯛꯅꯗꯨꯅ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕ ꯑꯩꯅ ꯑꯄꯥꯝꯕ ꯄꯣꯛꯇꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜ ꯈꯜꯂꯤꯕꯗꯤ ꯄꯨꯝꯍꯦꯟꯕ ꯇꯞꯅ ꯃꯃꯥꯏꯈꯛ ꯑꯣꯟꯁꯤꯜꯂꯛꯏ ꯃꯌꯣꯜ ꯁꯅꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯄꯥꯝꯖꯅ ꯈꯣꯏꯗꯥꯅ ꯂꯩꯔꯛꯈꯤꯕ ꯈꯨꯗꯣꯜ ꯑꯗꯣ ꯑꯗꯨꯒꯤ ꯃꯄꯨ ꯑꯩꯅ ꯑꯣꯏꯍꯟꯕꯤꯌꯨ ꯅꯈꯨꯠꯃꯛꯅ ꯐꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯁꯥꯗ ꯏꯟꯁꯤꯟꯕꯤꯌꯨ ꯃꯗꯨꯅ ꯐꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯑꯩ ꯈꯛꯅꯤ ꯍꯥꯏꯕꯗꯨ ꯈꯟꯖꯒꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯖꯒꯦ ꯗꯥꯌꯟ ꯄꯨꯝꯍꯦꯟꯕꯗꯣ ꯃꯌꯣꯜ ꯁꯅꯥꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯤ ꯃꯌꯣꯜ ꯁꯅꯥꯒꯤ ꯋꯥꯍꯩꯅ ꯃꯇꯧꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯕꯅꯤ ꯁꯦꯡꯂꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ꯭ꯔꯥ ꯁꯅꯥ ꯍꯥꯏꯌꯨ ꯁꯦꯡꯂꯕ꯭ꯔꯥ ꯑꯁꯦꯡꯕ ꯑꯩꯕꯨ ꯐꯤꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯣꯏꯍꯟꯕꯤꯌꯨ ꯄꯨꯝꯍꯦꯟꯕ ꯃꯣꯃꯣꯟꯅꯩ ꯑꯗꯨꯒ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯐꯤꯗꯨ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯏꯟꯁꯤꯟꯕꯤꯔꯛꯂꯤ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯃꯗꯨꯒꯤ ꯐꯤꯗꯨꯒꯤ ꯃꯄꯨ ꯅꯪꯅ ꯑꯣꯏꯔꯕꯅꯤ ꯅꯪ ꯈꯛꯀꯤ ꯃꯌꯣꯜ ꯁꯅꯥꯁꯨ ꯅꯨꯡꯁꯤꯅ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯛꯇꯨꯅ ꯗꯥꯌꯟ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯅꯨ ꯐꯤ ꯑꯁꯤꯕꯨꯁꯨ ꯏꯐꯝꯗꯒꯤ ꯃꯨꯟꯕꯤꯒꯅꯨ ꯑꯩ ꯗꯥꯌꯟꯒꯤ ꯁꯥꯔꯩ ꯗꯥꯌꯟꯒꯤ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯗꯣ ꯃꯥꯌꯣꯛꯅꯕ ꯉꯝꯗꯦ ꯑꯩ ꯁꯨꯛꯉꯝ ꯉꯝꯗꯦ ꯑꯗꯨꯅ ꯗꯥꯌꯟ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯕు ꯑꯣꯠꯂꯅꯨꯀꯣ ꯂꯧꯔꯛꯂꯅꯨ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗꯣ ꯄꯨꯝꯍꯦꯟꯕꯗꯨ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯣꯏꯒꯦ ꯅꯪꯒꯤ ꯊꯃꯣꯏ ꯃꯅꯨꯡꯒꯤ ꯃꯟꯗꯤꯔ ꯑꯗꯨꯗ ꯁꯥꯗꯨ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯦꯡꯗꯅꯗꯃꯛ ꯂꯩꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯅꯐꯝꯗ ꯗꯨꯔꯚꯥꯁꯥ ꯃꯨꯅꯤꯒꯤ ꯃꯇꯧꯒꯨꯝ ꯅꯪꯒꯤ ꯊꯃꯣꯏ ꯃꯟꯗꯤꯔꯗ ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯔꯔꯣꯏ ꯇꯝꯊꯤꯕ ꯁꯥꯔꯩꯁꯨ ꯑꯩ ꯌꯦꯛꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯣꯏꯍꯜꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯍꯜꯂꯕ ꯁꯥꯗꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯥꯗꯨ ꯑꯩꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗꯒꯤ ꯑꯩꯁꯦ ꯅꯨꯡꯁꯤ ꯍꯩꯕ ꯃꯤꯁꯛ ꯍꯥꯏꯗꯣ ꯅꯪꯅ ꯑꯣꯏꯍꯟꯈ꯭ꯔꯦ ꯁꯅꯥ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯗꯨꯒꯤ ꯁꯛꯂꯣꯟ ꯅꯨꯡꯁꯤꯕꯅ ꯌꯣꯝꯂꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯁꯥꯗꯨ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨꯀꯣ ꯅꯐꯝꯗ ꯂꯪꯖꯈꯤꯕ ꯏꯔꯥꯜ ꯄꯨꯝꯕꯁꯨ ꯉꯥꯛꯄꯤꯌꯨ ꯄꯨꯝꯍꯦꯟꯕ ꯍꯦꯟꯅ ꯅꯛꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯒ ꯐꯝꯂꯛꯂꯤ ꯑꯗꯨꯒ ꯊꯃꯣꯏꯅ ꯂꯩꯀꯥꯏ ꯀꯣꯏꯔꯨꯗꯨꯅ ꯅꯪꯕꯨ ꯑꯋꯥꯕ ꯄꯤꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯊꯃꯣꯏ ꯃꯟꯗꯤꯔ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯂꯔꯣꯏ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜ ꯈꯛꯇꯃꯛꯇꯗ ꯑꯗꯨꯝ ꯂꯦꯡꯗ꯭ꯔꯕ ꯑꯩꯒꯤ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯣꯏꯅ ꯁꯥꯠꯂꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯥꯠꯂꯨꯀꯣ ꯁꯅꯥ ꯃꯄꯣꯛꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯂꯦꯡꯗꯅ ꯅꯪꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯑꯩ ꯂꯩꯒꯦ ꯑꯩꯕꯨꯁꯨ ꯅꯪꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯁꯦꯟꯅꯒꯅꯤ ꯑꯩꯅ ꯁꯦꯟꯅꯒꯅꯤ ꯗꯥꯌꯟ ꯄꯨꯝꯍꯦꯟꯕ ꯃꯌꯣꯜ ꯁꯅꯥꯕꯨ ꯁꯨꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯕꯗꯒꯤ ꯇꯞꯅ ꯅꯨꯡꯁꯤꯅ ꯃꯌꯣꯜ ꯁꯅꯥꯕु ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯅꯨꯄꯥ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯨꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯊꯦꯡꯂꯛꯂꯤ ꯑꯗꯨꯒ ꯅꯪ ꯈꯛꯀꯤ ꯁꯥꯗꯨ ꯑꯣꯏꯍꯜꯂꯨ
ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯅꯨꯡꯁꯤ ꯁꯥꯗꯣ ꯑꯇꯣꯞꯄꯒꯤ ꯃꯐꯝꯗꯗꯤ ꯑꯩꯁꯤ ꯑꯣꯏꯈꯤ ꯍꯥꯟꯅꯒꯨꯝ ꯇꯝꯊꯤꯕ ꯁꯧꯒꯟꯕ ꯁꯥꯔꯩ ꯀꯟꯕ ꯗꯨꯔꯕꯥꯁꯥꯒꯤ ꯁꯛꯂꯣꯟꯗ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯗꯨꯔꯕꯥꯁꯥꯒꯤ ꯁꯛꯂꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯄꯟꯊꯨꯞ ꯑꯣꯏꯖꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯑꯏꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯦꯟꯕꯤꯈꯤꯗꯕ ꯑꯃꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯗꯨ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯃꯌꯥꯝꯒꯤ ꯑꯄꯦꯟꯕ ꯃꯑꯣꯡꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯤ ꯏꯆꯦ ꯊꯣꯏꯕꯤ ꯑꯃꯗꯤ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫